ꯃꯌꯥꯝ ꯂꯥꯏ ꯑꯝꯇ ꯂꯥꯛꯁꯟꯖꯒꯦꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯣ ꯁꯥꯕ ꯂꯩꯃꯈꯣꯡꯒꯤ ꯑꯦꯔꯤꯌꯥꯗꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯁꯤꯗ MESꯀꯤ ꯃꯥꯁꯦ ꯀꯣꯟꯇ꯭ꯔꯦꯛꯇ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃꯅꯤ ꯉꯁꯤ ꯃꯥꯡꯈꯤꯕ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯖꯜꯂꯛꯄ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯄꯤꯔꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯃꯤꯈꯨꯝꯁꯦ ꯉꯁꯤꯒꯤ ꯊꯥꯅ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯖꯜꯂꯛꯑꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯦꯂꯥꯔꯥꯅꯤ ꯃꯐꯝꯁꯤꯗ ꯊꯨꯡꯉꯒ ꯂꯩꯔꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯀꯞꯄꯒ ꯂꯥꯎ ꯂꯩꯔꯦ ꯑꯗꯨ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯛꯊꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯇꯤꯝ ꯑꯃꯁꯤꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯏꯃꯥ ꯁꯨꯖꯥꯇꯥ ꯑꯗꯨꯒꯤ ꯏꯃꯥ ꯀꯣ ꯀꯟꯚꯦꯅꯔ ꯏꯃꯥ ꯁꯨꯅꯤꯇꯥ ꯃꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯁꯜꯂꯛꯑꯒ ꯑꯥꯔꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯃꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯊꯣꯔꯛꯑꯒ ꯍꯥꯏꯗꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤꯁꯤꯗ ꯍꯧꯖꯤꯛ ꯃꯣꯏ ꯍꯧꯖꯤꯛ ꯑꯣꯝꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯂꯝꯗꯝꯗꯒꯤ ꯉꯔꯥꯡ ꯄꯨꯟꯖꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝꯗꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯂꯥꯛꯑꯒ ꯌꯥꯝ ꯀꯟꯅ ꯉꯥꯛ ꯁꯦꯜꯂꯤꯀꯣ ꯑꯍꯦꯟꯕ ꯏꯔꯥꯡ ꯍꯧꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨ ꯏꯃꯥꯁꯤꯡꯁꯤꯗꯤ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯅꯤ ꯁꯤꯗ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗ ꯃꯌꯥꯝ ꯑꯗꯨꯝ ꯇꯞ ꯇꯞ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯧꯖꯤꯛ ꯂꯩꯁꯦ ꯂꯩꯃꯈꯣꯡ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯃꯐꯝꯁꯦ ꯆꯤꯡꯈꯣꯡꯗꯁꯨ ꯈꯔ ꯑꯣꯏꯕꯅꯤꯅ ꯂꯥꯏꯐꯁꯦ ꯈꯤꯇꯪꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤꯀꯣ ꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯨꯔꯤꯕ ꯅꯨꯄꯥꯈꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ JAC ꯀꯟꯚꯦꯅꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯇꯤꯝ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯤꯍꯨꯠ ꯈꯔ ꯈꯟꯒꯠꯂꯒ ꯑꯩꯈꯣꯏ ꯎꯅꯈꯤ ꯃꯣꯏ ꯉꯔꯥꯡ ꯉꯥꯡꯅꯈꯤꯕꯒꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯐꯨꯔꯤꯠ ꯌꯦꯂꯣ ꯂꯤꯠꯂꯒ ꯄꯤꯡ ꯀꯂꯔꯒꯤ ꯐꯤ ꯑꯃ ꯌꯥꯜꯂꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯏꯁ꯭ꯔꯝ ꯕꯦꯂꯥꯔꯥꯅꯤ ꯃꯅꯨꯡꯗ ꯈꯤꯇꯪ चंगनजाके अब लोग हंगामा करेगा तो आप लोग गुस्सा हो जाएगा कब से हम लोग मांग कर रहे हैं कब से बोल रहे हैं आप लोग को 6 दिन हो गया कब से मांग कर रहे हैं कुछ रिपोर्ट चाहिए ꯎꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯈꯟꯒꯠꯂꯕ ꯃꯤꯍꯨꯠ ꯍꯥꯏꯒ ꯎꯅꯒꯅꯤꯅ ꯉꯔꯥꯡꯗꯒꯤ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯥꯖꯕ ꯁꯣꯔꯁ ꯑꯃꯅ ꯉꯁꯤ ꯎꯅꯅꯤꯗꯤ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯎꯅꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ बुलाइए यहाँ का तो ऐसी कौन है बुलाइए कोई पता नहीं चाहता है कोई कोशिश करा ले बिके हां उनका खाना तो भी रोए चाहिए कोई प्रकार ना के मान के ꯃꯣꯏ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯈꯩꯅ ꯑꯩꯈꯣꯏ ꯎꯅꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯇꯥꯕ ꯑꯃ ꯂꯩꯈꯥꯏ ꯇꯥꯕ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯣꯝꯁꯤꯟꯅꯔꯒ ꯂꯩꯔꯤꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯉꯁꯤꯗꯤ ꯃꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯔꯒꯅꯤꯅ ꯏꯃꯥꯈꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯣꯏ ꯉꯔꯥꯡꯗꯒꯤ ꯍꯥꯏꯐꯦꯠ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝꯕ ꯂꯩꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯔꯦ
ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯀꯣ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯤꯟꯃꯤ ꯑꯃ ꯃꯣꯏꯅ ꯌꯥꯔꯒ ꯊꯕꯛ ꯁꯨꯔꯒ ꯆꯪꯈꯤꯕ ꯁꯤꯟꯃꯤ ꯑꯃ ꯃꯐꯝꯗꯨꯗ ꯆꯪꯈ꯭ꯔꯒ ꯁꯣꯏꯗꯤ ꯇꯧꯔꯝꯃꯒ ꯊꯣꯔꯛꯄꯗꯤ ꯁꯣꯏ ꯇꯧꯗꯅꯤꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯒ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯐꯥꯎꯗ ꯃꯁꯥꯒꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯆꯪꯉꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯒꯤ ꯂꯪꯂꯥꯡ ꯂꯪꯖꯤꯡ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯏꯃꯥ ꯏꯕꯦꯜꯈꯩꯁꯤꯅ ꯑꯥꯔꯃꯤꯗ ꯊꯥꯖꯕꯗꯤ ꯁꯨꯡꯊꯝ ꯊꯝꯗ꯭ꯔꯦ ꯃꯣꯏ ꯁꯤꯗ ꯂꯩꯕꯤꯔꯅꯣꯅ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨ ꯃꯐꯝꯗ ꯃꯤꯁꯨ ꯉꯁꯤꯗꯤ ꯃꯤꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯝꯃꯦ मागी कनो तौनबा सिगी मयामसे अमतंग नसलसे कोई येनबा अनि चतिनी हारिबसे मसी हाना तंग लोसलकांदा मसी याम कमल बाबू न तारिबा दसा मसी अखोइना कमा तोबिदगी लंकप ngandriba दसा मयामसिंग सेमतंग नाथ्रिरा कांदा अपुंबा इमा लगा मणिपुर सेमतंग तल्लकांदा अयेगी बिरोंगी दमक थमनबा होनमिनसी अदुदा ꯃꯌꯥꯝ ꯁꯥꯎꯟ ꯊꯦꯟꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯁꯥꯎꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯤꯔꯒꯁꯨ सिरबगी याम्बा कमल बाबू सी लेबिरिबा जेसी इमा सिंह मयाम होना बिरना कि फंगना होना बेसी माय पापदु अदु नबिला बिरसनु मुझे कताइना मन जो सिरबगी सिंह मारिसी जो सिरबगी फंगरगा कमल बाबू की ना बिदु बिरा जवाना आवा मुझे की मोर मुझे एक्शन तौरते एक्शन हमदनी यार ꯁꯤ ꯇꯔꯥꯒꯤ ꯌꯥꯅ ꯁꯨꯒꯥꯏꯔꯒ ꯇꯔꯥꯁꯤꯁꯨ ꯃꯣꯏ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯂꯧꯊꯣꯛꯎꯅꯨ ꯍꯥꯏꯅꯦ ꯃꯣꯏꯁꯨ ꯄꯨꯅꯨ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯦꯂꯥꯔꯥꯅꯤ ꯃꯍꯥꯛꯇꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯉꯒ ꯑꯩꯒꯤ ꯃꯄꯨꯔꯣꯏꯕ ꯄꯤꯌꯨ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯁꯤ ꯖꯒꯥꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯣꯏ ꯑꯥꯔꯃꯤꯒꯤ ꯈꯔ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯊꯣꯔꯛꯄ ꯃꯥꯜꯂꯦ ꯁꯤꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯦ ꯀꯩ ꯁꯥꯎꯟꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯛꯁꯟꯕ ꯉꯝꯗꯕꯅꯤ हेलो हम भी आते हैं साथ में क्यों दीपक हम नहीं साथ में आते हैं कोई किसी और नहीं है ये बंदा ठीक है चलेगा ना रिकॉर्डिंग तो भी होगा फोन में आवाज तो तुम तो
Nubi jangba ya rahe. Apoi gipli sauti bichwa ya. Address to biro imana. Apoi guys, ni rata. Laisram amoko jo ningin jage Laisram Kamal Babu koi 57 Mountain Division Military Engineer Service ki makhada kogi public ta kogi contract ki work khara pithoi aluda putpa kogi private company haitare ko private construction company amagi makhada masa se supervisor orga thabak tawni tangkun manga da ma ayukta sonda mamang da uriba mohom jida ma nungti gi mohom sangum chahi kya gi mamang dagi thabak sudana changa aba adu sep oi haina army gi sigi mohom jida changi ni ado numichida tarik kun manga gi numichida mahakse thorakidre missing report tha gi baduna FIR palaga masung mayamna koithi thinabagi thaba ama tawbani ado army manung ni na changa ga public na changa ga egi state force changa ga thi bizu yadabani na kogi memorandum pisalaga kogi higher authority da masi athu mutang puthokpi ro na takna duna lak padong asi ga thana numit mangani 5 years ko su jale ko 25 ngasi de 30 yo ado moje project moge army gi officer am thora ga project wari sanagre project kari haiga dam no habdi hoi matam goina do khangani project ki wani kari wari sandai no du khangdre ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔꯒꯤ ꯐꯝ ꯄꯨꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥ ꯏꯇꯩꯃ ꯑꯁꯤꯅ ꯉꯁꯤꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯗꯤ ꯉꯁꯤꯒꯤ ꯐꯤ ꯄꯥꯈꯪꯅ ꯂꯩꯔꯛꯂꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯀꯧꯁꯤꯟꯖꯔꯤ Haba matuda damas du koli bai budu window ba phang kunjari masin ki ba kunjari biri ba tarwation now my head ko ba ki ba phang du kunjari ko pass ko phang du kunjari hojik se hojik apoi da penoga nasa koi ngara khana ra matam pung tura ma thoi do koi pung aba makhai ani bo ngai re ngai ba matung da moi gi hojik measure ma thola e measure ma thola ka koi gi state force ki koi state force Osiga adulagi moi gi sigi relative ne hai ba moi gi angang pa macha do moi bani ga punna changi nupi changa da bodos ti hengna hai da moi gi security nupi yaw da bani na adudi nungai tere adudi respect tu dang ni thamna si hai na da amai taw da koi mi ani thajen gi akoi gi mi ani sita thola ba matung da kari do ba kai do ba hai ba do adu khana se moi na kumam ba da di ai koi na jaba matam da sa story hai ba potu ni sa story hai ba potu da koi na lai ko poti ya de ngarang da koi na dum hai sa story ka su kai de taw ba da bu akoi da timing fix ama piu ma hingna pigani matam tham changi thani changi thaum chani commitment hingna piba sa story ba tarik se ko ta to ba ken kana roi koi akoi gi jangi ba poto akoi gi mi ne ba sa san na de ba aduna maram poiraga akoi di adugi stand da dum lai minasi adugi khongjang da dum changmi nasi hai base mayam kari kai ba lai ge ma kari kai ba lai ge aduna adugi sas hai ba potu di sas tawi na bungra di adudi yaroi ba akoi na ngana da ge hai pa pot nangi commitment ama numitaran mangani changi numikuni changi tham changi numi mangani changi hai ba commitment do piro koi si importance undo ge armaina to da adugi brother ko tum pi se base ge brother se moi le ko pa moi ba aduna maram poiraga hojiki additional la ko tum ai si moi bani da the moi bani da hara ko photo haira ka su akoi mama oi bagi demand di cha phang ba dune ba hing ni cha phang ba dune ba aduna madugi state du chap chana lohon ba habse koi gi thoga oi minasi ambato oi na chansan minasi sidai sida matui tana da ba ken ta koi da ka ko ko ka enta tawra koi ngara ka to di duni moi ne hek adum ba portion tawra pan ba koi na ka dom ne koi kun thang di hai ba di akoi
ꯁꯦꯂꯦꯟꯗꯔꯗꯤ ꯑꯩꯈꯣꯏ ꯀꯩꯝ ꯄꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅ꯭ꯌꯨꯇ꯭ꯔꯦꯟꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯈꯨꯠ ꯊꯥꯡꯒꯠꯄ ꯊꯝꯕꯗꯣ ꯃꯣꯏꯗꯤ ꯉꯔꯥꯡ ꯄꯣꯔꯁꯟꯗ ꯂꯣꯏ ꯂꯩꯈ꯭ꯔꯦꯕ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯑꯗꯨꯒꯤ ꯍꯦꯛ ꯁ꯭ꯇꯦꯞ ꯂꯥꯛꯄꯗꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯊꯥꯡꯒꯠꯂ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦꯕ ꯃꯃꯥꯁꯤꯡꯅ ꯐꯪꯅꯕ ꯍꯣꯠꯅꯁꯦꯕ ꯏꯆꯥ ꯀꯃꯜꯕꯨ ꯑꯗꯨꯅ ꯃꯗꯨ ꯈꯛꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯈꯥꯡ ꯀꯟꯕ ꯑꯃ ꯑꯣꯏꯍꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯀꯅꯥꯗ ꯊꯣꯛꯀꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨ ꯌꯦꯡꯉꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯖꯤꯔꯤꯗꯨꯗ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯁꯤꯗꯨ ꯄꯨꯂꯞꯅ ꯃꯤ 9ꯅꯦꯕ ꯍꯣꯏ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯨꯄꯤꯗꯨꯃꯒꯗꯤ 10ꯅꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯊꯥ ꯑꯃꯗ ꯃꯤ 30 ꯁꯤꯖꯤꯜꯂꯗꯤ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯃꯝ ꯄꯥꯊꯣꯛꯄ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯣꯐꯤꯌꯥ ꯁꯤꯒꯤꯗꯨꯁꯨ ꯌꯦꯡꯉꯨ ꯏꯈꯦꯟ ꯈꯦꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯁꯤꯒꯤ ꯂꯥꯏꯐ ꯈꯨꯗꯧꯁꯤꯕꯨ ꯀꯩꯅꯣꯕ ꯍꯣꯏ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯈꯨꯟ ꯉꯥꯛꯄꯅꯦ ꯇꯧꯖꯕꯗꯨꯗꯤ ꯃꯣꯏꯗꯤ ꯗꯤꯐꯦꯟꯁꯇ ꯆꯪꯈ꯭ꯔꯕꯅꯤ ꯗꯨ ꯑꯦꯟ ꯗꯥꯏꯅꯤ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯅꯨꯡꯉꯥꯏꯇꯦꯅ ꯈꯥꯡꯉꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯦꯝꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯁꯤꯗꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯌꯨꯅꯤꯐꯣꯔꯝꯒꯤ ꯑꯟꯗꯔ ꯃꯅꯨꯡꯗ ꯀꯩ ꯑꯃꯗ ꯆꯪꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯃꯥꯡꯉꯛꯄ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯇꯣꯏꯅꯦꯅ ꯊꯥꯖꯔꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯆꯪꯈꯤꯕ ꯃꯤ ꯑꯃꯕꯨ ꯊꯤꯕ ꯈꯪꯗꯦꯅ ꯅꯨꯃꯤꯠ 6ꯅꯤꯃꯨꯛ ꯂꯩꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯂꯣꯏꯁꯟꯖꯒꯦꯀꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯃꯇꯥꯡ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯥꯔꯃꯤꯒꯤ ꯗꯥꯏꯇꯅꯦꯅ ꯃꯣꯏꯅ ꯏꯊꯣꯛꯄ ꯌꯥꯔꯣꯏꯕ ꯃꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨꯒꯤꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦꯕ